Hello ma'am, ngasi video si hauringai mangda wafam khardang haijari madudi ngasi video ji aina semjaba matamda nganagumba amatabu karemnaba yaujade mai mamangda ju ibok amada khoi prank tawrugi yam thina ngangami ko yumda la ga ibada ado ai kashubudi khandeda haidi sum ibok tuna khangdabagi sum ngai ai di phagi tawune basum ado ju aina budi soibani da ahandu da aina phagi tawrubagi soibane ba adu ngasi video sida mayam yeng video na support tawiduna 1k amtang hana yahun gise ngasi video si team jo ai support tawiyo ha basida team moiraga semjabani adu di video da yeng minarje injury 2029 na pangtok kadarba wall of the base YouTuber kan magi thoram asida yangang kendra gi manung sanan laiba nong mai khong SB na naw dung sijaba praja singna SB na naw so kidub ni haina yamna peaceful oiraba rally amasong sangkre akoi gi mut biswanan de gi pautam ama news bu yemi me apno amatu ko ngona kurum jari ngasi sindari ba khumsada sidi yangnam kendra ge apo YouTuber kanano aigada ge hari ba hiram machida best taro sinja bane masi khongja sida saruk yaba la free ba gi mai be sinda ko gi wang pom tawbagi makoi gi boning da kari le haido khangminar si me apno masi sindari ba khongjang rele asi yangnam kendra gi apo YouTuber kanano aigada ge hari ba jumpham oirag sinja ba reni sida ko gi somda lebiri ba imai ben ko gi sabiri se please support our YouTube channel ko asida imai ben han aham hangjaning si koi imai ben na when Sakosari by SB now, Hyper Sinela Sigi, Mark Sikamaitai, Marky, Pigum Sikam, no YouTube channel, and over there, Matichara by the Hamada, my bed. For you, Yarikale, Mamma, so what between Mamma Yam and Kupi Shana, and Mamma, subscribe to you. I must like our share to YouTube channel, my SB now. Thank you. Thank you, and yes, support of them. Yam and like and subscribe to you now. It's been an eye with you support of you. SB na now hari ba channel asibu mayam na subscribe amasung like to view. YouTube channel SB now asibu mayam mama jam na kupi am na video subscribe to video na hari ba channel asibu mayam di aparo channel na mo ay na mateng pang view. Jamyang mamam jam laba kupi gi sinna mamam kupi tuna subscribe to simbi tuna hai ba channel asibu apapa channel amo na mateng pangbiu hai ko loina na salare news pi bi mai apno ko na kunjari salare news bi meng ta bi khoi pun mo ko mai khangam na kaina na ba ja thani jeri